ꯍꯧꯈ꯭ꯔꯕ ꯊꯧꯗꯣꯛ ꯀꯌꯥ ꯀꯌꯥꯅ ꯃꯁꯛ ꯅꯥꯏꯗ꯭ꯔꯕ ꯊꯥꯁꯤꯒꯤ ꯑꯍꯤꯡꯒꯨꯝ ꯍꯧꯈ꯭ꯔꯕ ꯊꯧꯗꯣꯛ ꯀꯌꯥ ꯀꯌꯥꯅ ꯃꯁꯛ ꯅꯥꯏꯗ꯭ꯔꯕ ꯊꯥꯁꯤꯒꯤ ꯑꯍꯤꯡꯒꯨꯝ ꯍꯤꯡꯂꯤ ꯍꯥꯏꯕꯇ ꯃꯉꯥꯏꯔꯦ ꯄꯨꯟꯁꯤꯁꯦ ꯁꯖꯤꯛ ꯊꯕꯥꯅ ꯃꯥꯡꯈꯤꯕꯒꯨꯝ ꯍꯤꯡꯂꯤ ꯍꯥꯏꯕꯇ ꯃꯉꯥꯏꯔꯦ ꯄꯨꯟꯁꯤꯁꯦ ꯁꯖꯤꯛ ꯊꯕꯥꯅ ꯃꯥꯡꯈꯤꯕꯒꯨꯝ ꯃꯥꯡꯍꯟꯈꯤꯕꯅꯤ ꯅꯪꯅ ꯑꯩꯒꯤ ꯅꯨꯡꯉꯥꯏꯔꯕ ꯃꯪꯂꯥꯟ ꯂꯩꯔꯤ ꯅꯪꯒꯤ ꯅꯨꯡꯁꯤꯕꯗꯤ ꯑꯃꯨꯛꯁꯨ ꯃꯪꯂꯥꯟꯒꯨꯝ ꯂꯩꯔꯤ ꯅꯪꯒꯤ ꯅꯨꯡꯁꯤꯕꯗꯤ ꯑꯃꯨꯛꯁꯨ ꯊꯃꯣꯏꯗ The person you are calling is not answering. ꯅꯣꯡꯃꯗꯤ ꯅꯪꯁꯨ ꯀꯣꯔꯧꯒꯤ ꯉꯥꯡꯂ ꯃꯩꯁꯥꯅ ꯂꯩꯆꯤꯜꯁꯨ ꯍꯨꯝꯗꯣꯛꯈꯤꯅꯤ ꯎꯕ ꯐꯪꯈꯤꯅꯤ ꯅꯪꯒꯤ ꯁꯛꯇꯝ ꯅꯪꯒꯤ ꯃꯤꯠꯂꯨ ꯄꯤꯔꯥꯡꯁꯦ ꯑꯩꯅ ꯀꯔꯝꯅ ꯌꯦꯡꯉꯨ ꯍꯥꯏꯕꯒꯦ ꯃꯥꯡꯍꯟꯈꯤꯕꯅꯤ ꯅꯪꯅ ꯑꯩꯒꯤ ꯅꯨꯡꯉꯥꯏꯔꯕ ꯃꯪꯂꯥꯟ ꯂꯩꯔꯤ ꯅꯪꯒꯤ ꯅꯨꯡꯁꯤꯕꯗꯤ ꯑꯃꯨꯛꯁꯨ ꯃꯪꯂꯥꯟꯒꯨꯝ ꯂꯩꯔꯤ ꯅꯪꯒꯤ ꯅꯨꯡꯁꯤꯕꯗꯤ ꯑꯃꯨꯛꯁꯨ ꯊꯃꯣꯏꯗ Эй, неужто? ꯑꯩꯅ ꯋꯥꯔꯒ ꯅꯪꯅ ꯅꯥꯄꯜ ꯇꯧꯔꯤ ꯑꯍꯦꯟꯕ ꯀꯅꯥꯒꯤ ꯊꯣꯡꯖꯤꯟꯗ ꯂꯦꯞꯇꯨꯅ Anh nói chuyện mà hai vợ chồng một ꯑꯩꯅ ꯋꯥꯔꯒ ꯅꯪꯅ ꯅꯥꯄꯜ ꯇꯧꯔꯤ ꯑꯍꯦꯟꯕ ꯀꯅꯥꯒꯤ ꯊꯣꯡꯖꯤꯟꯗ ꯂꯦꯞꯇꯨꯅ ꯆꯠꯈꯣ ꯅꯪꯒꯤ ꯑꯄꯥꯝꯕ ꯂꯝꯕꯤꯗ ꯌꯥꯏꯐꯒꯅꯤ ꯈꯟꯕ ꯃꯐꯝꯗꯨꯗ ꯐꯪꯍꯧꯒꯦ ꯅꯪꯕꯨ ꯅꯨꯡꯁꯤꯕꯩ ꯆꯩꯅꯥꯁꯦ ꯑꯩꯒꯤ ꯃꯐꯝ ꯈꯨꯗꯤꯡꯗ